ꯊꯥꯏꯅ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯔꯕ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ. ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯝꯃꯤ. ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯋꯥꯍꯣꯡ ꯑꯃꯒ ꯍꯧꯗꯣꯡ ꯑꯃꯒꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯐꯖꯔꯕ ꯎꯄꯨ ꯑꯃ ꯂꯩꯔꯝꯕ ꯎꯔꯝꯈꯤ. ꯎꯄꯨ ꯑꯗꯨꯕꯨ ꯎꯕꯗ ꯋꯥꯍꯣꯡ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯖꯔꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯤꯛꯀꯣꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ. ꯋꯥꯍꯣꯡ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯀꯠꯈꯤꯔꯝꯃꯤ. ꯍꯧꯗꯣꯡ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ. ꯍꯧꯗꯣꯡ ꯑꯗꯨꯅ ꯋꯥꯍꯣꯡ ꯑꯗꯨꯕꯨ ꯀꯧꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ. ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯝꯃꯤ. ꯑꯗꯨꯗꯒꯤꯗꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯋꯥꯍꯣꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ." ꯃꯗꯨꯗ ꯋꯥꯍꯣꯡ ꯑꯗꯨꯅ ꯌꯥꯅꯤꯡꯗꯅ ꯌꯥꯕ ꯇꯥꯈꯤꯔꯝꯃꯤ. ꯍꯧꯗꯣꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯝꯃꯤ. ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯐꯖꯔꯝꯃꯤ. ꯊꯣꯏꯕꯤ ꯎꯃꯪ ꯑꯗꯨꯗ ꯋꯥꯍꯣꯡ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯗꯨꯒ ꯁꯥꯃꯨ ꯃꯆꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯊꯣꯏꯕꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯁꯨ ꯈꯪꯂꯛꯂꯝꯃꯤ. ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯅꯣꯡꯃ ꯊꯣꯏꯕꯤ ꯋꯥꯍꯣꯡ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯗꯨꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩꯗ ꯃꯈꯥꯗ ꯇꯨꯝꯂꯤꯕ ꯁꯥꯃꯨ ꯃꯆꯥ ꯑꯗꯨꯅ ꯃꯪꯂꯥꯛꯅꯔꯛꯄꯗꯒꯤ ꯎꯖꯥꯎ ꯑꯗꯨꯗ ꯈꯣꯡꯅ ꯈꯪꯀꯥꯎ ꯀꯥꯎꯔꯛꯂꯝꯃꯤ. ꯃꯥꯅ ꯑꯗꯨꯝꯅ ꯀꯥꯎꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯎꯖꯥꯎ ꯑꯗꯨ ꯅꯤꯜꯂꯛꯄ ꯑꯗꯨꯗ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯀꯨꯝꯊꯔꯒ ꯍꯧꯗꯣꯛꯂꯝꯃꯤ. ꯁꯥꯃꯨ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩꯃꯥ, ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯧꯗꯣꯛꯂꯕ꯭ꯔꯣ?" "ꯍꯧꯗꯣꯛꯇꯤꯌꯦ," ꯊꯣꯏꯕꯤꯅ ꯈꯨꯝꯈꯤ. ꯁꯥꯃꯨ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯆꯤꯛꯄ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯨꯒꯦ, ꯅꯣꯏ ꯇꯨꯝꯖꯔꯨꯔꯣ." "ꯉꯥꯏꯈꯨꯑꯣ, ꯑꯩꯁꯨ ꯅꯪꯒ ꯂꯩꯔꯒꯦ," ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯏ. ꯁꯥꯃꯨ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯅ ꯑꯆꯤꯛꯄ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ. ꯋꯥꯍꯣꯡ ꯑꯃꯗꯤ ꯍꯧꯗꯣꯡꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯣꯏꯕꯤ ꯑꯃꯗꯤ ꯋꯥꯍꯣꯡꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯏꯁꯤꯡ ꯁꯣꯛꯂꯤꯉꯩꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯤꯖꯥꯎ ꯑꯃ ꯂꯥꯛꯄ ꯎꯔꯝꯃꯤ. ꯊꯣꯏꯕꯤ ꯑꯃꯗꯤ ꯋꯥꯍꯣꯡ ꯑꯗꯨꯅ ꯍꯤꯖꯥꯎ ꯑꯗꯨ ꯂꯥꯛꯄ ꯌꯦꯡꯂꯤꯉꯩꯗ ꯍꯤꯖꯥꯎ ꯑꯗꯨ ꯃꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯈꯥꯝꯈꯤꯔꯝꯃꯤ. ꯍꯤꯖꯥꯎ ꯑꯗꯨꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯒ ꯀꯨꯝꯊꯔꯛꯏ. ꯃꯈꯣꯏꯅ ꯀꯨꯝꯊꯔꯛꯄꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯒꯨꯝꯚꯤꯔ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏꯕꯨ ꯆꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ. ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯆꯦꯟꯁꯤꯜꯂꯒ ꯒꯨꯝꯚꯤꯔ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯇꯧꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯒꯨꯝꯚꯤꯔ ꯑꯗꯨꯁꯨ ꯆꯠꯈꯤꯅꯕꯁꯨ ꯍꯥꯏꯔꯝꯃꯤ. ꯒꯨꯝꯚꯤꯔ ꯑꯗꯨꯁꯨ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯌꯥꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯒꯨꯝꯚꯤꯔ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯍꯤꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ. ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯃꯇꯧ ꯀꯔꯝꯅ ꯃꯤꯑꯣꯏꯕꯅ ꯂꯩꯇꯕ ꯎꯃꯪ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯔꯝꯃꯤꯕꯅꯣ?" ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯖꯩꯌꯦ. ꯑꯩꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯍꯥꯛ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ, ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯐꯖꯔꯕ ꯎꯄꯨ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯍꯧꯗꯣꯡ ꯑꯃꯗꯤ ꯋꯥꯍꯣꯡꯅ ꯇꯝꯃꯤ. ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯁꯨ ꯈꯪꯖꯗꯦ. ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯗꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯤꯕꯅꯣ?" ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ, "ꯕꯦꯃꯥ, ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯇꯣꯃꯥꯜ ꯀꯧꯖꯩ. ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯎꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤꯗꯣ. ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯅꯤ. ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯆꯕꯅꯤ." ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯑꯃꯨꯛ, "ꯑꯩꯒꯤ ꯏꯃꯤꯡꯅ ꯀꯣꯔꯧ ꯀꯧꯖꯩ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯅ ꯐꯖꯔꯕ ꯎꯄꯨ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯎꯠꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ. ꯍꯧꯗꯣꯡ ꯑꯃꯗꯤ ꯁꯥꯃꯨ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯂꯥꯛꯄ ꯎꯈꯤꯕꯗꯨꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯀꯧꯊꯣꯛꯂꯛꯄ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯀꯣꯔꯧ ꯑꯃꯗꯤ ꯇꯣꯃꯥꯜꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ.
ꯇꯣꯃꯥꯜꯗꯤ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯍꯧꯗꯣꯡ, ꯁꯥꯃꯨ ꯑꯃꯗꯤ ꯋꯥꯍꯣꯡ ꯂꯣꯟ ꯐꯥꯎꯅꯗꯨꯅ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯁꯛꯈꯪꯅꯔꯕ ꯃꯇꯨꯡꯗ ꯀꯣꯔꯧꯅ ꯊꯣꯏꯕꯤꯗ "ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯒꯨꯝꯚꯤꯔꯅ ꯆꯥꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯛꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯆꯠꯁꯤ." ꯊꯣꯏꯕꯤ ꯀꯣꯔꯧꯒꯤ ꯋꯥꯗꯨꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯣꯏꯕꯤ ꯃꯇꯣꯝꯇ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯃꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯃꯆꯥ ꯑꯗꯨꯅ "ꯊꯣꯏꯕꯤ, ꯅꯍꯥꯛ ꯇꯁꯦꯡꯅ ꯆꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ?" ꯋꯥꯍꯣꯡ ꯑꯗꯨꯅ ꯑꯃꯨꯛ "ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯂꯨꯁꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ." ꯊꯣꯏꯕꯤ ꯇꯨꯃꯤꯟꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯒ ꯑꯩꯍꯥꯛ ꯀꯅꯥꯅꯣ, ꯑꯩꯒꯤ ꯑꯣꯏꯕ ꯂꯪꯅꯥ ꯂꯪꯖꯤꯟ ꯑꯃꯇꯪꯗꯤ ꯑꯩꯁꯨ ꯊꯤꯒꯠꯅꯤꯡꯉꯤ." ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯑꯍꯤꯡꯗꯨꯗ ꯋꯥ ꯀꯌꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ ꯃꯔꯨꯞ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯀꯣꯔꯧꯒꯤ ꯍꯤꯖꯥꯎ ꯑꯗꯨ ꯇꯣꯡꯂꯒ ꯀꯣꯔꯧꯒꯤ ꯂꯩꯕꯥꯛ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯀꯣꯔꯧꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯍꯤꯖꯥꯎ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯈꯨꯟꯅꯨ ꯑꯃ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯨꯟꯅꯨ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯆꯦꯟꯁꯤꯜꯂꯒ "ꯅꯍꯥꯛ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯟꯅꯨ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯑꯩ." ꯈꯨꯟꯅꯨ ꯑꯗꯨ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈ꯭ꯔꯦ꯫ ꯈꯨꯟꯅꯨ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯤꯕꯒ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞ ꯋꯥꯍꯣꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯣꯏꯕꯤ, ꯅꯪꯕꯨ ꯃꯤꯠꯃꯥꯡꯗ ꯅꯪꯅ ꯎꯔꯛꯂꯤꯕ ꯐꯖꯔꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯪꯕꯨ ꯎꯕꯗ ꯃꯤꯠꯀ ꯑꯃꯇ ꯊꯛꯇꯕ꯭ꯔꯥ?" ꯋꯥꯍꯣꯡꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤꯅ ꯀꯣꯔꯧꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯌꯦꯡꯂꯛꯄꯗ ꯊꯣꯏꯕꯤꯒꯨꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯎꯔꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯥꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯒꯨꯝꯅ ꯇꯧꯋꯦ." ꯁꯥꯃꯨ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ "ꯑꯩꯒꯨꯝꯅ ꯇꯧꯕꯗꯤ ꯑꯃꯠꯇ ꯎꯗꯦ. ꯊꯣꯏꯕꯤ, ꯌꯨꯝꯗ ꯆꯠꯂꯁꯦ." ꯊꯣꯏꯕꯤꯅ "ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯊꯤꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯨꯗꯦ." ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯣꯔꯧ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯀꯔꯤ ꯄꯣꯛꯀꯦ ꯊꯣꯏꯕꯤ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯎꯃꯪꯗꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯐꯝꯁꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯔꯧꯒꯤ ꯂꯩꯕꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯣꯔꯧꯅ ꯍꯥꯟꯅ ꯍꯤꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯀꯣꯔꯧꯅ ꯀꯨꯝꯊꯈꯤꯕꯗ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯖꯥꯎ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯎꯕꯗ ꯀꯣꯔꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯍꯟꯗꯛꯀꯤ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯑꯁꯤꯗꯤ ꯂꯝꯗ ꯐꯪꯕ ꯍꯧꯗꯣꯡ, ꯋꯥꯍꯣꯡ ꯑꯃꯗꯤ ꯁꯥꯃꯨ ꯃꯆꯥꯒꯁꯨ ꯌꯥꯎꯔꯛꯑꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯍꯦ." ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯋꯥꯍꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯛꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅꯁꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯀꯣꯔꯧꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯋꯥꯍꯣꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯁꯒꯣꯜꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯉꯥꯏꯔꯦ, ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯕ ꯐꯪꯉꯦ." ꯃꯗꯨꯗ ꯀꯣꯔꯧꯗꯤ ꯋꯥꯍꯣꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯧꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯊꯣꯏꯕꯤꯗ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯋꯥꯍꯣꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯀꯣꯔꯧ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯥꯅꯕ ꯇꯧꯔꯁꯤ ꯊꯣꯏꯕꯤ." ꯊꯣꯏꯕꯤ ꯀꯣꯔꯧꯒꯤ ꯋꯥꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯃꯨ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯁꯥꯡꯕ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯈꯨꯠ ꯑꯗꯨꯕꯨ ꯆꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯣꯏꯕꯤ, ꯑꯩꯒꯤ ꯊꯣꯏꯗ ꯇꯣꯡꯉꯛꯑꯣ." ꯃꯗꯨꯗ ꯊꯣꯏꯕꯤꯁꯨ ꯀꯣꯔꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯍꯥꯛ ꯑꯩꯒꯤ ꯃꯔꯨꯞ ꯁꯥꯃꯨꯁꯤꯒ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯗꯨꯅ ꯂꯥꯛꯑꯒꯦ, ꯋꯥꯔꯧꯕꯤꯅꯨꯀꯣ." ꯀꯣꯔꯧꯅ ꯑꯃꯨꯛ, "ꯍꯣꯏ, ꯋꯥꯔꯧꯖꯗꯤꯌꯦ." ꯀꯣꯔꯧ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯃꯨ ꯃꯆꯥꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯥꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯀꯣꯔꯧꯒꯤ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝꯃꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯂꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯃꯈꯣꯏꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝꯃꯛ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯉꯣꯏ,
ꯃꯍꯥꯛ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯏ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯕꯨ ꯁꯛ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯀꯣꯔꯧꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯣꯏꯕꯤꯗ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯏꯆꯜꯅꯨꯄꯤ ꯑꯍꯟꯒꯤ ꯃꯤꯡꯅ ꯒꯤꯇꯥ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯤꯒꯤꯁꯤꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯒꯤꯅ ꯂꯥꯂꯦꯟ ꯀꯧꯏ꯫ ꯃꯈꯣꯏ ꯃꯁꯦꯟ ꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯂꯥꯂꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞ ꯁꯥꯃꯨ ꯃꯆꯥꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯅꯥꯟꯕ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯥꯃꯨꯁꯤꯒꯤ ꯃꯅꯥꯀꯣꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯣꯜꯂꯦ꯫ ꯒꯤꯇꯥꯅ ꯑꯃꯨꯛ, ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯃꯗꯨꯗ ꯁꯥꯃꯨ ꯃꯆꯥ ꯑꯗꯨꯅ ꯒꯤꯇꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯅꯥꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯒꯤꯇꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯒꯤꯇꯥ, ꯆꯥꯎꯕꯤ, ꯂꯥꯂꯦꯟ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞ ꯑꯍꯨꯝꯒ ꯃꯈꯣꯏ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯥꯟꯅꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯀꯣꯔꯧꯅ ꯊꯣꯏꯕꯤꯗ ꯃꯄꯥ ꯅꯤꯡꯊꯧ ꯔꯥꯖꯦꯟ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ, ꯃꯈꯣꯏꯒ ꯎꯅꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯀꯣꯔꯧꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯑꯃꯗꯤ ꯊꯣꯏꯕꯤ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯔꯥꯖꯦꯟ ꯑꯃꯗꯤ ꯂꯩꯃꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯀꯣꯔꯧꯅ ꯊꯣꯏꯕꯤꯕꯨ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛꯇ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯏꯃꯥ, ꯃꯍꯥꯛꯀꯤ ꯃꯤꯡꯗꯤ ꯊꯣꯏꯕꯤ ꯀꯧꯏ꯫ ꯍꯟꯗꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯎꯃꯪ ꯑꯗꯨꯗ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯑꯩꯍꯥꯛꯅ ꯍꯤꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯕꯒ ꯒꯨꯝꯚꯤꯔ ꯑꯃꯅ ꯑꯩꯕꯨ ꯆꯥꯒꯗꯕꯒꯤ ꯃꯥꯅ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯋꯥ ꯑꯗꯨꯗ ꯀꯣꯔꯧꯒꯤ ꯃꯃꯥ ꯂꯩꯃꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯗ ꯍꯪꯂꯛꯂꯝꯃꯤ, ꯃꯦꯃꯥ, ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯕꯒꯦ? ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞ ꯑꯍꯨꯝꯃꯛꯁꯨ ꯃꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯑꯩꯍꯥꯛ ꯑꯩꯒꯤ ꯃꯔꯨꯞ ꯍꯧꯗꯣꯡ, ꯋꯥꯍꯣꯡ ꯑꯃꯗꯤ ꯁꯥꯃꯨꯒ ꯂꯩꯃꯤꯟꯅꯖꯩꯌꯦ꯫ ꯃꯈꯣꯏꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯃꯒꯤ ꯌꯣꯡ ꯃꯆꯥ ꯑꯗꯨ ꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯀꯩꯂꯩ ꯂꯩꯗꯨꯅ ꯁꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞ ꯋꯥꯍꯣꯡ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯣꯡ ꯑꯗꯨꯗ ꯍꯥꯏꯔꯝꯂꯝꯃꯤ, ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯋꯥꯍꯣꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛꯁꯦ ꯇꯨꯔꯦꯜ ꯑꯁꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯌꯣꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯌꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯌꯣꯡ ꯑꯗꯨꯗꯤ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯊꯣꯏꯕꯤꯅ ꯈꯪꯕ ꯉꯝꯂꯤꯕꯅꯣ ꯈꯟꯗꯨꯅ ꯌꯣꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤꯕꯨ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯊꯣꯏꯕꯤ ꯌꯣꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ꯫ ꯉꯁꯥꯏꯗꯒꯤ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯦꯟꯅ ꯀꯣꯔꯧꯗ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯃꯣꯏ ꯃꯇꯧꯁꯤꯕꯣ? ꯀꯣꯔꯧꯅ, ꯄꯥꯕꯨꯡ, ꯃꯍꯥꯛ ꯑꯁꯦ ꯎꯃꯪ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕꯅꯤ꯫ ꯔꯥꯖꯦꯟ ꯀꯣꯔꯧꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯔꯧ ꯑꯃꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯤꯉꯩꯗ ꯂꯥꯏꯖ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯔꯥꯖꯦꯟꯅ ꯎꯔꯗꯨꯅ ꯀꯣꯔꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯁꯤꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯂꯥꯏꯖ ꯀꯧꯏ꯫ ꯃꯍꯥꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯃꯍꯥꯛꯅ ꯏꯄꯥꯅ ꯅꯪꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯤꯟꯅꯕ ꯂꯣꯏꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯔꯧ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯃꯄꯥꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕꯗ ꯂꯥꯏꯖ ꯆꯪꯉꯛꯄꯅ ꯍꯥꯟꯈꯤꯔꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯀꯣꯔꯧ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯁꯛ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯛ ꯈꯪꯅꯔꯤꯉꯩꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯥꯖꯦꯟꯅ ꯃꯦꯝꯆꯥꯕꯨꯁꯨ ꯀꯣꯔꯧꯗ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯊꯣꯏꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖ ꯑꯃꯗꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯔꯧ ꯃꯈꯣꯏ ꯄꯨꯝꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯔꯥꯖꯦꯟꯗ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯀꯣꯔꯧꯅ ꯊꯣꯏꯕꯤꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯗꯨꯗꯒꯤ ꯎꯔꯛꯂꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ
ꯀꯣꯔꯧ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯒ ꯀꯣꯔꯧꯅ ꯃꯄꯥ ꯔꯥꯖꯦꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯊꯣꯏꯕꯤ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ꯫ ꯀꯣꯔꯧꯒꯤ ꯋꯥ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ꯫ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯎꯃꯪ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯁꯤ ꯂꯧꯒꯗꯣꯔꯤꯕꯅꯣ? ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧ ꯍꯥꯏꯕꯁꯦ ꯃꯊꯧ ꯇꯥꯕꯅꯤ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯔꯥꯖꯦꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯝ ꯑꯗꯨꯗꯒꯤ ꯀꯣꯔꯧ ꯃꯇꯣꯝꯇ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯃꯦꯝꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯀꯣꯔꯧꯅ ꯃꯥꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥ ꯃꯦꯝꯆꯥꯗ ꯋꯥ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯥ ꯃꯦꯝꯆꯥꯅ ꯂꯥꯏꯖꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯅꯪ ꯀꯣꯔꯧ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯥꯏꯖ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗꯒꯤ ꯈꯟꯖꯔꯛꯄ ꯑꯁꯥꯗꯤ ꯑꯩꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯂꯨꯍꯣꯡꯕ, ꯑꯗꯨꯒ ꯑꯩꯍꯥꯛꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯀꯣꯔꯧꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯆꯝꯅ ꯌꯦꯡꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯑꯣꯏꯒꯦ ꯈꯟꯅ ꯌꯦꯡꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯑꯃꯨꯛ ꯃꯥ ꯃꯦꯝꯆꯥꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯍꯥꯛꯁꯨ ꯅꯪꯒꯤ ꯕꯕꯥꯁꯤ ꯅꯨꯡꯁꯤꯗꯅ ꯂꯨꯍꯣꯡꯂꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯗꯣ ꯄꯥꯝꯗꯅꯅꯦ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯔꯧꯅ ꯊꯣꯏꯕꯤꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯊꯣꯏꯕꯤꯅ ꯐꯖꯔꯕ ꯂꯩꯔꯥꯡ ꯀꯌꯥ ꯍꯧꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨꯁꯨ ꯐꯖꯅꯁꯨ ꯈꯪꯅꯕ, ꯑꯃꯗꯤ ꯃꯈꯣꯏꯅꯁꯨ ꯅꯍꯥꯛꯄꯨ ꯈꯪꯕ ꯉꯝꯅꯕ꯫ ꯊꯣꯏꯕꯤꯁꯨ ꯀꯣꯔꯧꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯀꯣꯔꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯣꯏꯅ ꯆꯥꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯔꯝꯅ ꯆꯥꯒꯗꯒꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯂꯥꯏꯖꯅ ꯎꯔꯗꯨꯅ ꯊꯣꯏꯕꯤꯕꯨ ꯃꯉꯣꯟꯗ ꯌꯦꯡꯂꯛꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯆꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯂꯥꯏꯖꯅ ताकपदगी तपना तपना चा अदु चाबा हौरक्लमी। मखोइना अदुमना चारिङैदा चाक थोंबा नुपा अमना हेंसांग खरा हापतुना थोइबिना लैरिबा अदोमदा लाकपा अदु मेमचाना उरक्लमी। अदुगा मखोंग अदु तिंथोक्तुना लौसिलहलमी। नुपा अदुना लौसिलगा तुसनबदगी पुरक्लिबा हेंसांग अदु थोइबिदा लोइना हाइसिलमी। थोइबी फुग हौगतुना यामना थुना महम अदुदगी चेंथोकिरमी। कोरौ खामनबा हाइना हौगलकपदा ममा लैमिना कोरौ खामकिरमी। मेमचादी यामना उसितना तौरिबा अदु येंकिरमी। थोइबी मतोमता फजरबा लैरांग क्यागी हौफम अदुदा फमदुना वखल खलिङैदा लैमगी योंग मचादुना सानसे हाइरक्किरमी। थोइबीसु योंगदुना हाइरिबा अदु हराउ हराउ यारदुना मखोइ अनी फम अदुदा सानखिरमी। योंग अमदि थोइबीना सानरिबा अदु कोरौ अमदि मपा निंथौ राजेना लैरांग क्या हौफम अदुदगी खरा चटलगा लैबा पुख्री मपान अदुदा वरी सादना लैरिङैदा उरक्लमी। थोइबीगी मतौ अदु उबदा राजेना मसा कोरौदा हाइरक्लमी। नहा राजकुमारी लाइजगा लुहोंगदबनी। इपान हारिबसे नंग यादब यारोय। वासे हाइरमलगा चटखिरमी। थोइबीगी मरुप सामु मचा अदु कोरौगी मचनुपी अहुम अदुगा कोनुंग अदुगी सानफम अदुदा लाक्तुना पुन्ना हराउना सानरमी। गेता चौपी अमदि लालेन मखोइ हुम चंगदुना सामुंग अदुबु फजरबा लैरांग कया अमा थेटपिरमी। अदुगा हाइरक्लमी। हयेंग इपानिंग थौना सिलिबा लैबाकी अचौबा मयाम अमगा चाक चरा अमा चामिन्नबसिदा नाहक्सु याउगदबनिको। अैखोइना थेटलिबा लैरांग असे लौथोकनु। मखोइ सिंग अदुन ngahak sanaraba matungda कोरौगी मचनुपी अहुम अदु कोनुंगदा चंगखिरमी। मखोइना चंगखरबा matungda वाहोंग अमदि हौदोंग अदु सामु मचा अदुगी मनाक्ता लाक्लमी। अदुगा सामु मचा अदुना फजरबा लै कया अमा थेतना लैरंबा अदुदा करिगिनो हाइना हंगक्लमी। मदुदा सामु मचा अदुना कोरौगी मचनुपी अहुमना हाइरमलिबा सिंग अदु तमलमी। वा अदु ताबदा मखोइ अनिगा पुन्ना थोइबीगी नाक्ता चत्तुना
ꯊꯣꯏꯕꯤꯕꯨꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯎꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯌꯥꯔꯛꯂꯝꯗꯦ, ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯍꯥꯛꯄꯨ ꯃꯈꯣꯏꯅ ꯎꯃꯪꯗꯨꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇꯦ, ꯀꯔꯤꯁꯨ ꯂꯩꯇꯕ ꯏꯆꯝ ꯆꯝꯕ ꯑꯃꯅꯤ ꯍꯥꯏꯅ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨꯁꯨ ꯍꯩꯅꯗꯦ ꯑꯃꯗꯤ ꯂꯣꯏꯅꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ꯫ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯥꯎꯔꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯠꯂꯨꯒꯅꯤ ꯑꯩꯅ? ꯃꯥꯅ ꯋꯥ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯂꯩꯃꯒꯤ ꯌꯣꯡ ꯃꯆꯥꯗꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯍꯥꯛꯁꯨ ꯃꯈꯣꯏꯒꯨꯝꯕꯅꯤ, ꯅꯍꯥꯛꯅ ꯊꯧꯔꯝ ꯑꯗꯣ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯌꯥꯎꯔꯔꯣꯏꯗ, ꯊꯧꯔꯝ ꯑꯗꯨꯗ ꯁꯦꯠꯅ ꯆꯥꯅꯕ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ꯫ ꯌꯣꯡ ꯃꯆꯥ ꯑꯗꯨꯅ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯋꯥꯒꯅꯨ, ꯅꯪꯅ ꯁꯦꯠꯅ ꯆꯥꯅꯕ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯣꯡ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯐꯖꯔꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯤꯛꯀꯣꯟ ꯀꯌꯥ ꯄꯤꯗꯨꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯆꯠꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯐꯖꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯀꯣꯏꯔꯧꯒꯤ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯀꯣꯏꯔꯧ ꯃꯌꯥꯝ ꯌꯦꯡꯅꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯊꯣꯏꯕꯤꯁꯨ ꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯕꯨ ꯇꯞꯅ ꯇꯞꯅ ꯀꯣꯏꯔꯧꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯣꯏꯔꯧꯁꯨ ꯊꯣꯏꯕꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯕ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯃꯥꯡ ꯑꯗꯨ ꯂꯥꯟꯗꯨꯅ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯦꯠꯂꯤꯕ ꯐꯤꯔꯥꯜ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯏꯔꯧ ꯑꯃꯗꯤ ꯊꯣꯏꯕꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯣꯏꯔꯧꯅ ꯊꯣꯏꯕꯤꯕꯨ ꯃꯥꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯒ ꯂꯨꯍꯣꯡꯕꯤꯌꯨ, ꯑꯩꯍꯥꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯖꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯍꯥꯛꯇꯤ ꯎꯃꯪꯗꯒꯤ ꯂꯥꯛꯄꯤꯅꯤ, ꯑꯩꯍꯥꯛꯀꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯍꯧꯗꯣꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ, ꯑꯩꯒꯤ ꯑꯣꯏꯕ ꯂꯪꯂꯥ ꯂꯥꯖꯦꯟꯁꯨ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯋꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯍꯧꯗꯣꯡ ꯑꯗꯨꯅ ꯉꯁꯥꯏ ꯎꯈꯤꯕ ꯐꯤꯔꯥꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯐꯤꯔꯥꯜ ꯑꯗꯨꯒꯤ ꯃꯌꯦꯛ ꯑꯗꯨ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯕ ꯐꯤꯔꯥꯜ ꯑꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯅ꯫ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯁꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤꯕꯨ ꯈꯪꯕ꯭ꯔꯥ? ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯊꯪꯅꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯔꯥꯖꯦꯅ ꯀꯣꯏꯔꯧꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 7ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯣꯡꯂꯒꯅꯤ, ꯅꯍꯥꯛ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯁꯤꯜꯂꯤꯕ ꯑꯁꯤꯗ꯫ ꯀꯣꯏꯔꯧ ꯃꯄꯥꯅꯤꯡꯊꯧ ꯔꯥꯖꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯅꯤꯡꯊꯧ ꯔꯥꯖꯦꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯂꯨꯍꯣꯡꯕ ꯑꯗꯣ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯂꯣꯏ꯫ ꯀꯣꯏꯔꯧꯒꯤ ꯋꯥ ꯑꯗꯨꯗ ꯔꯥꯖꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤꯔꯝꯃꯤ, ꯅꯍꯥꯛ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ, ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ, ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯎꯃꯪꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ? ꯀꯣꯏꯔꯧꯅ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ, ꯑꯩꯍꯥꯛꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯤꯒꯤꯗꯃꯛꯂ? ꯑꯗꯨꯅ ꯑꯩꯍꯥꯛ ꯐꯝ ꯑꯁꯤꯕꯨ ꯀꯠꯊꯣꯛꯆꯔꯒꯦ ꯏꯆꯟꯅꯨꯄꯤ ꯑꯍꯨꯝꯗ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯏꯔꯧ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯣꯏꯔꯧ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯅ ꯍꯦꯛ ꯂꯩꯕ ꯂꯩꯔꯥꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯀꯣꯏꯔꯧꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯊꯣꯏꯕꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯊꯣꯏꯕꯤꯕꯨ ꯉꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯀꯣꯏꯔꯧꯅ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯏꯔꯧꯅ ꯆꯤꯊꯤ ꯑꯗꯨꯗ ꯃꯥꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯝꯂꯝꯂꯤꯕ ꯆꯤꯊꯤ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯀꯣꯏꯔꯧꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞ ꯁꯥꯃꯨ ꯃꯆꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ
ꯆꯤ ꯑꯗꯨꯕꯨ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯃꯥꯒꯤ ꯎꯆꯤ ꯃꯆꯥ ꯑꯍꯨꯝꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯒ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡꯗ ꯃꯈꯣꯏꯕꯨ ꯅꯥꯅꯕ ꯍꯤꯗꯥꯛ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯅ ꯎꯆꯤꯁꯤꯡ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯎꯆꯤꯁꯤꯡ ꯑꯗꯨ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯔꯒ ꯁꯥ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡ ꯄꯩꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯀꯣꯔꯧꯅ ꯊꯣꯏꯕꯤꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯀꯣꯔꯧꯅ ꯊꯝꯂꯝꯕ ꯆꯤꯊꯤ ꯑꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯃꯨ ꯃꯆꯥꯅ ꯄꯤꯔꯛꯇꯕꯗꯒꯤ ꯈꯪꯖꯗꯨꯅ ꯂꯥꯛꯂꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯑꯁꯨꯝ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤꯉꯩꯗ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥ ꯁꯟ ꯄꯨꯝꯕ ꯅꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯉꯩꯗ ꯎꯆꯦꯛ ꯑꯃ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯥ ꯁꯟ ꯑꯁꯤꯗ ꯄꯤꯖꯔꯤꯕ ꯃꯆꯤꯟꯖꯥꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯊꯣꯏꯕꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯆꯤꯟꯖꯥꯛ ꯄꯩꯐꯝ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯆꯤꯟꯖꯥꯛ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯈꯔ ꯂꯧꯔꯒ ꯃꯅꯝ ꯅꯝꯗꯨꯅ ꯌꯦꯡꯂꯨꯕꯗ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯅꯥꯅꯕ ꯍꯤꯗꯥꯛ ꯍꯥꯞꯂꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤꯔꯝꯃꯤ꯫ ꯋꯥꯍꯣꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯗꯤ ꯀꯔꯝꯅ ꯐꯕ ꯉꯝꯒꯗꯧꯔꯦ? ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯎꯃꯪꯗ ꯍꯧꯕ ꯍꯩꯅꯧ ꯑꯗꯨ ꯄꯤꯖꯔꯕꯗꯤ ꯐꯕ ꯉꯝꯒꯅꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯍꯩꯅꯧ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯔꯨꯒꯅꯤ? ꯀꯣꯅꯨꯡ ꯃꯅꯨꯡꯗꯁꯨ ꯀꯣꯔꯧꯒꯤ ꯃꯃꯥ ꯂꯩꯃꯅ ꯃꯥꯒꯤ ꯌꯣꯡ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯂꯒ ꯔꯥꯖꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯣꯡ ꯃꯆꯥ ꯑꯗꯨꯁꯨ ꯅꯥꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯑꯃꯗ ꯁꯥ ꯁꯟ ꯅꯥꯔꯤꯕ ꯑꯗꯨ ꯊꯣꯏꯕꯤꯅ ꯅꯥꯍꯟꯕꯅꯤ, ꯃꯍꯥꯛꯅ ꯅꯥꯅꯕ ꯍꯤꯗꯥꯛ ꯄꯤꯖꯕꯗꯒꯤ ꯅꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯒꯤ ꯀꯣꯔꯧꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯔꯥꯖꯦꯟꯗ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯀꯣꯔꯧꯒꯤ ꯃꯄꯥ ꯔꯥꯖꯦꯟꯅ ꯋꯥ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ, ꯑꯩ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯒꯅꯤꯌꯦ, ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯨꯝ ꯀꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯀꯌꯥ ꯑꯃ ꯍꯥꯏꯖꯔꯕꯁꯨ ꯑꯃꯗꯤ ꯀꯣꯔꯧꯒꯁꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯕꯁꯨ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯆꯥꯅꯕ ꯆꯥꯛ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯊꯣꯏꯕꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯗ ꯃꯍꯥꯛꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤꯉꯩꯗ ꯃꯥꯒꯤ ꯃꯔꯨꯞ ꯋꯥꯍꯣꯡ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯍꯣꯡ ꯑꯗꯨ ꯆꯥꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯣꯏꯕꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯦ ꯄꯥꯎ ꯇꯥꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯊꯥꯗꯣꯛꯅꯕ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯔꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯦꯅ ꯀꯣꯔꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯒ ꯂꯨꯍꯣꯡꯕ ꯌꯥꯔꯕꯗꯤ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯦ꯫ ꯀꯣꯔꯧꯁꯨ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯃꯥꯅ ꯂꯥꯛꯈꯤꯕ ꯎꯃꯪ ꯑꯗꯨꯗ ꯍꯟꯈꯤꯅꯕ ꯍꯥꯏꯅ ꯔꯥꯖꯦꯟ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯔꯥꯖꯦꯟ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯍꯤ ꯑꯃ ꯇꯣꯡꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯂꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯊꯣꯏꯕꯤꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯗꯣꯡꯒꯤ ꯋꯥ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯀꯣꯔꯧꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯣꯔꯧ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯂꯨꯍꯣꯡꯅꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯁꯤꯜꯂꯝꯃꯤ, ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯎꯈꯤꯕ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯐꯪꯈꯤꯕ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯕ ꯐꯤ ꯑꯗꯨꯒ ꯃꯥꯟꯅꯅ ꯊꯦꯠꯄ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯀꯣꯔꯧ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯐꯝ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯇꯨꯃꯤꯟꯅ ꯂꯨꯍꯣꯡꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯤꯜꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯁꯥ ꯁꯟꯒꯤ ꯆꯤꯟꯖꯥꯛꯇ ꯍꯥꯞꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯊꯣꯏꯕꯤꯅ ꯀꯣꯔꯧꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯥꯁꯤꯜꯂꯛꯈꯤꯕ ꯈꯨꯅꯨ ꯑꯗꯨꯅ ꯎꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯁꯨꯝ ꯀꯣꯅꯨꯡ ꯑꯗꯨꯗ ꯁꯨꯝ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯎꯈꯤꯕꯗꯒꯤ
ꯐꯥꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯔꯨꯞ ꯆꯍꯨꯝ ꯃꯆꯥ ꯑꯗꯨ ꯀꯣꯔꯧꯒꯤ ꯂꯨꯍꯣꯡꯐꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯔꯧꯕꯨ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯐꯥꯅꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯣꯛꯍꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯔꯧꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯎꯃꯪꯒꯤ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯎꯁꯤꯠꯇꯕ ꯑꯃꯒꯨꯝ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ? ꯋꯥ ꯑꯗꯨꯗ ꯀꯣꯔꯧꯒꯤ ꯃꯄꯥ ꯔꯥꯖꯦꯟ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯅꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯗ ꯃꯦꯝꯆꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯨꯅꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯃꯌꯥꯝꯅ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯊꯥꯖꯕꯤꯗ꯭ꯔꯕꯁꯨ ꯀꯣꯔꯧꯅ ꯃꯅꯥꯏꯁꯤꯡꯗ ꯂꯨꯍꯣꯡꯕꯒꯤ ꯃꯌꯥꯝꯅ ꯆꯥꯅꯕ ꯁꯤꯜꯂꯤꯕ ꯆꯥꯛ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨ ꯄꯨꯔꯛꯍꯟꯗꯨꯅ ꯃꯦꯝꯆꯥꯗ ꯆꯥꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯀꯣꯔꯧꯅ ꯄꯤꯔꯛꯂꯤꯕ ꯆꯥꯅꯕ ꯑꯗꯨ ꯆꯥꯗꯅꯕ ꯍꯥꯏꯅ ꯃꯔꯩ ꯇꯧꯒꯦ ꯇꯧꯕꯗ ꯂꯥꯏꯖꯅ, ꯑꯩꯒꯤ ꯏꯃꯥ, ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯥ? ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯌꯥꯖꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯂꯥꯏꯖ ꯑꯃꯗꯤ ꯀꯣꯔꯧ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯅ ꯊꯣꯏꯕꯤꯗ ꯀꯣꯔꯧꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯋꯥ ꯑꯗꯨ ꯀꯣꯔꯧ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯣꯔꯧꯒꯤ ꯃꯄꯥ ꯔꯥꯖꯦꯟꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯊꯣꯏꯕꯤꯕꯨ ꯑꯆꯨꯝ ꯃꯔꯥꯜ ꯊꯤꯒꯠꯇꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤꯕꯒꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯀꯣꯔꯧꯒ ꯂꯨꯍꯣꯡꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯍꯧꯗꯣꯡ ꯑꯗꯨꯅ ꯎꯈꯤꯕ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯕ ꯐꯤ ꯑꯗꯨꯒ ꯃꯥꯟꯅꯅ ꯆꯧꯒꯥꯔꯤ ꯑꯗꯨꯗ ꯊꯦꯠꯇꯨꯅ ꯂꯥꯛꯈꯤꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯃꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯣꯏꯕꯤ ꯑꯃꯗꯤ ꯀꯣꯔꯧ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯔꯧ ꯑꯃꯗꯤ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫